ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯇꯝꯃꯤꯔꯥꯏꯅꯝꯅ ꯃꯈꯜ ꯃꯊꯦꯜ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯥꯏꯗꯅ ꯂꯦꯞꯅꯥꯏꯗꯅ ꯃꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯔꯛꯂꯤꯕ ꯃꯈꯜ ꯃꯊꯦꯜꯅ ꯂꯥꯡꯖꯕ ꯊꯧꯔꯝ ꯀꯌꯥ ꯃꯤꯌꯥꯝꯅ ꯃꯇꯝ ꯄꯨꯝꯕꯗ ꯁꯧꯒꯠꯄꯤꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯣꯏꯍꯟꯕꯤꯌꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯦꯟ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯣꯂꯨꯛꯅ ꯅꯤꯖꯔꯤ ꯑꯍꯨꯝ ꯁꯨꯕ ꯀꯥꯇꯨꯒꯤ 15 ꯁꯨꯕ ꯃꯇꯥꯡ ꯊꯧꯔꯥꯅꯤ ꯁꯨꯔ ꯁꯨꯅꯤꯇꯥ ꯑꯅꯤꯒꯤ ꯋꯥꯔꯤ ꯀꯅꯥꯅ ꯂꯥꯟꯕ ꯀꯅꯥꯅ ꯆꯨꯝꯕ ꯅꯪꯅ ꯋꯥꯌꯦꯟꯕ ꯉꯝꯂꯕ꯭ꯔꯥ ꯐꯔꯦ ꯃꯁꯤꯒꯤ ꯋꯥꯁꯤ ꯂꯩꯈꯤꯒꯅꯨ ꯑꯩꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯃꯁꯨ ꯂꯩ ꯃꯗꯨꯃꯗꯤ ꯅꯉꯣꯟꯗ ꯈꯪꯍꯟꯕ ꯆꯨꯝꯃꯤ ꯅꯨꯄꯤꯗ ꯑꯈꯣꯏꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯕ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃ ꯂꯧꯈꯤꯕꯅꯤ ꯃꯤ ꯑꯌꯥꯝꯕꯅ ꯍꯥꯏꯅꯩ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯗꯤ ꯑꯣꯛꯇꯦ ꯅꯨꯄꯤꯗ ꯀꯥꯝꯃꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯅꯨꯄꯤꯕꯨ ꯐ꯭ꯔꯟꯠ ꯁꯤꯠꯇ ꯇꯣꯡꯍꯜꯂꯒ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯉꯤ ꯑꯆꯦꯡꯕꯕꯨ ꯐꯪꯂꯕꯗꯤ ꯂꯦꯝꯅ ꯈꯛ ꯊꯥꯗꯦ ꯅꯨꯄꯤ ꯑꯌꯥꯝꯕ ꯗ꯭ꯔꯥꯏꯚꯔꯕꯨ ꯀꯤꯅꯩ ꯐ꯭ꯔꯟꯠ ꯁꯤꯠꯇ ꯐꯝꯅꯤꯡꯗꯦ ꯃꯔꯨ ꯑꯣꯏꯅ ꯅꯥꯏꯇꯣꯝ ꯇꯥꯔꯕꯤ ꯅꯨꯄꯤ ꯅꯪꯁꯣꯏꯒ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗ ꯌꯥꯝꯅ ꯀꯤꯈꯤꯕꯔꯥ ꯆꯤꯡꯅꯈꯤꯕꯗꯥꯏ ꯅꯪꯒꯤ ꯑꯆꯦꯡꯕ ꯀꯌꯥ ꯐꯪꯂꯕꯁꯨ ꯅꯍꯥꯛꯄꯨ ꯃꯄꯨ ꯂꯩꯔꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯁꯦꯡꯅ ꯏꯅꯦꯁꯤꯒꯤ ꯅꯥꯛꯇ ꯊꯝꯕꯤꯔꯝꯕꯅꯤ ꯉꯁꯤ ꯐꯥꯎꯕꯁꯨ ꯑꯩꯗꯤ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯠꯇꯕꯨ ꯃꯥꯡꯍꯟꯕ ꯇꯧꯗ꯭ꯔꯤ ꯑꯩ ꯗ꯭ꯔꯥꯏꯚꯔꯅꯤ ꯁꯨꯅꯤꯇꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯑꯇꯩ ꯅꯨꯄꯤꯒꯤ ꯃꯐꯝꯗꯗꯤ ꯑꯩꯅ ꯀꯩꯗꯧꯉꯩꯗꯁꯨ ꯑꯆꯦꯡꯕ ꯐꯪꯏ ꯍꯥꯏꯗꯨꯅꯁꯨ ꯁꯀ꯭ꯔꯨ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯈꯛ ꯑꯣꯏꯔꯣꯏꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯆꯦꯠꯄ ꯋꯥꯁꯛ ꯑꯃꯗꯤ ꯁꯨꯅꯤꯇꯥꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯐꯪꯍꯧꯏ ꯃꯁꯤꯇꯅꯤ ꯑꯩꯅ ꯇꯣꯡꯖꯕ ꯃꯣꯠꯂꯕ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯀꯌꯥꯒ ꯑꯩꯒ ꯆꯥꯡꯗꯝꯅꯒꯦ ꯈꯜꯂꯤꯕꯔꯥ ꯁꯨꯔꯕꯨ ꯉꯁꯤꯁꯨ ꯊꯥꯒꯠꯅꯤꯡꯏ ꯃꯍꯥꯛ ꯂꯥꯟꯗꯦ ꯃꯥꯒꯤ ꯋꯥꯁꯛ ꯑꯃꯁꯨꯡ ꯂꯝꯆꯠ ꯐꯖꯩ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯟꯐꯝꯕꯨ ꯑꯃꯣꯠꯄ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ ꯆꯨꯝꯗꯦ ꯃꯥꯁꯨ ꯃꯤꯅꯤ ꯊꯃꯣꯏ ꯆꯥꯎꯏ ꯅꯨꯡꯁꯤꯕꯒꯤ ꯄꯤꯛ ꯊꯜꯂꯕ ꯃꯥꯜ ꯒꯥꯔꯤ ꯑꯃꯕꯨ ꯊꯧꯗꯨꯅ ꯆꯠꯂꯤꯕ ꯁꯨꯔ ꯁꯨꯅꯤꯇꯥ ꯃꯄꯥ ꯃꯆꯥꯅ ꯋꯥꯍꯟꯈꯤꯕ ꯊꯧꯗꯣꯛ ꯃꯥꯕꯨ ꯑꯃꯣꯠꯄ ꯗ꯭ꯔꯥꯏꯚꯔ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯔꯤꯕꯔꯥ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯁꯛ ꯌꯥꯝꯅ ꯌꯦꯡꯅꯤꯡꯈꯤ ꯂꯥꯡꯇꯛꯅꯕꯒꯤ ꯂꯩꯇꯥꯐꯝ ꯈꯪꯈꯤꯗꯦ ꯏꯆꯦꯅ ꯑꯩꯕꯨ ꯌꯨꯝꯂꯦꯠ ꯆꯔꯥ ꯇꯝꯗꯨꯅ ꯁꯥꯒꯩꯒꯤ ꯊꯥꯎꯃꯩ ꯃꯨꯠꯍꯟꯒꯅꯨ ꯍꯥꯏꯔꯝꯃꯤ ꯃꯃꯥꯕꯨꯗꯤ ꯑꯩꯒꯤ ꯑꯣꯏꯈꯤꯗ꯭ꯔꯕꯁꯨ ꯏꯆꯥꯗꯨꯃꯇꯪꯗꯤ ꯅꯥꯀꯣꯟꯗꯨꯅ ꯂꯩꯖꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯃ ꯂꯩꯔꯛꯏ ꯑꯩ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯑꯩ ꯍꯤꯡꯂꯝꯃꯤ ꯍꯥꯏꯕꯒꯤ ꯀꯔꯤ ꯈꯨꯗꯝ ꯊꯝꯂꯝꯒꯅꯤ ꯑꯩ ꯀꯜꯀꯇꯥꯗ ꯆꯠꯂꯨꯔꯦ ꯆꯥꯎꯔꯕ ꯁꯍꯔ ꯑꯗꯨꯗ ꯀꯔꯝꯅ ꯊꯤꯔꯨꯒꯅꯤ ꯁꯨꯅꯤꯇꯥꯁꯨ ꯊꯦꯡꯅꯈꯤꯗꯦ ꯃꯥꯒꯤ ꯂꯩꯐꯝ ꯑꯗꯨ ꯑꯩꯉꯣꯟꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯏꯔꯛꯈꯤꯕ ꯅꯤꯡꯏ ꯁꯍꯔ ꯁꯤꯟ ꯊꯨꯡꯅ ꯊꯤꯔꯨꯏ ꯐꯅ ꯀꯨꯏꯅ ꯂꯩꯔꯨꯏ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯍꯜꯂꯛꯈꯤ ꯑꯁꯨꯝꯅ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯕ ꯅꯨꯃꯤꯠ ꯀꯌꯥ ꯊꯥ ꯀꯌꯥ ꯑꯗꯨꯒ ꯆꯍꯤ ꯃꯔꯣꯜ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯁꯨꯅꯤꯇꯥ ꯃꯄꯥ ꯃꯆꯥ ꯀꯥꯔ ꯇꯣꯡꯂꯒ ꯂꯥꯛꯄ ꯎꯏ ꯕꯖꯥꯔ ꯃꯅꯨꯡꯒꯤ ꯂꯝꯕꯤꯗꯅꯤ ꯁꯨꯅꯤꯇꯥꯅ ꯊꯧꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯍꯥꯛ ꯌꯨ ꯉꯥꯎꯐꯤꯡ ꯇꯧꯏ ꯀꯈꯨꯂꯣꯡꯗꯒꯤ ꯍꯥꯏꯗꯣꯔꯛꯄꯗ ꯈꯪꯎ ꯎꯈꯤꯕꯅꯤ ꯑꯩꯕꯨꯗꯤ ꯎꯈꯤꯕ ꯅꯠꯇꯦ ꯎꯈꯤꯗꯕꯁꯨ ꯐꯩ ꯃꯥꯒꯤꯗꯃꯛ ꯌꯨ ꯊꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯗꯤ ꯄꯥꯝꯗꯦ ꯑꯩꯅ ꯌꯨ ꯊꯛꯈꯤꯕꯒꯤ ꯋꯥꯔꯤ ꯃꯥꯒꯤꯁꯨ ꯃꯊꯦꯜ ꯑꯃꯗꯤ ꯌꯥꯎꯏ ꯍꯥꯏꯁꯤꯔꯥ ꯇꯧꯕꯁꯨ ꯗ꯭ꯔꯥꯏꯚꯔ ꯍꯥꯏꯕꯁꯤ ꯌꯨ ꯊꯛꯇꯕ ꯍꯦꯛꯇ ꯌꯥꯔꯛꯇꯦ ꯃꯌꯥꯝ ꯇꯤꯟꯅꯕꯗ ꯍꯩꯔꯛꯄꯅꯤ ꯏꯇꯣꯝꯇ ꯉꯥꯏꯔꯕ ꯄꯨꯟꯁꯤꯅ ꯀꯩꯗꯧꯔꯨꯒꯅꯤ ꯈꯟꯗꯨꯅ ꯑꯋꯥ ꯑꯅꯥ ꯃꯄꯩ ꯑꯗꯨ ꯀꯥꯎꯕ ꯉꯝꯅꯕꯁꯨ ꯍꯣꯠꯅꯈꯤꯕꯅꯤ ꯉꯥꯏꯍꯥꯛꯇꯤ ꯀꯥꯎꯕ ꯉꯝꯃꯤ ꯇꯧꯏꯒꯨꯝꯕꯁꯨꯡ ꯌꯨ ꯊꯛꯂꯒ ꯅꯤꯡꯁꯤꯡꯅꯕ ꯃꯆꯥꯛꯇꯨꯝ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯏꯁꯩ ꯀꯌꯥ ꯉꯪꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯤꯗꯅ ꯑꯩꯒꯤ ꯏꯁꯩ ꯑꯃꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯅꯨꯃꯤꯠ ꯇꯥꯔꯦ ꯄꯨꯟꯁꯤꯒꯤ ꯑꯍꯤꯡꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯗꯤ ꯀꯪꯈꯤꯕ ꯀꯨꯏꯔꯦ ꯁꯝꯂꯥꯡꯒꯤ ꯂꯩꯅꯝꯗꯤ ꯂꯩꯍꯧꯔꯤ ꯃꯃꯥꯡꯉꯩꯗ ꯀꯥꯏꯈꯤꯕ ꯊꯃꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯥꯏꯁꯤꯟꯗ꯭ꯔꯤ ꯁꯪꯈꯤꯕ ꯃꯆꯨꯒꯤ ꯃꯥꯏꯊꯣꯡ ꯊꯝꯕꯥꯜ ꯀꯥꯎꯔꯒꯦ ꯈꯟꯕꯅꯤ ꯀꯥꯎꯕꯗꯤ ꯉꯝꯗ꯭ꯔꯤ ꯑꯗꯨꯉꯩꯒꯤ ꯏꯁꯩ ꯑꯗꯨ ꯀꯁꯥꯔꯒꯤ ꯕꯔꯥꯛ ꯇꯨꯔꯦꯜ ꯃꯄꯥꯟꯗꯁꯨ ꯁꯛꯇꯨꯅ ꯃꯇꯝ ꯂꯦꯜꯂꯤ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯨ ꯊꯛꯄ ꯇꯣꯛꯂꯦ ꯏꯁꯩꯗꯤ ꯉꯪꯂꯤ ꯆꯤꯊꯤ ꯏꯅꯦ ꯂꯥꯞꯈꯔꯦ ꯇꯥꯝꯈꯔꯦ ꯄꯨꯟꯁꯤꯒꯤ ꯃꯨꯔꯇꯤ ꯂꯣꯏꯈꯔꯦ ꯑꯁꯥ ꯀꯥꯏꯈꯔꯦ ꯃꯪꯂꯥꯟ ꯂꯩꯃꯟ ꯆꯟꯈ꯭ꯔꯦ ꯀꯦꯇꯨꯀꯤ ꯂꯩꯔꯥꯡ ꯇꯤꯡꯈꯪ ꯌꯨꯔꯦ ꯅꯨꯡꯁꯤꯒꯤ ꯆꯩꯅꯥ ꯊꯧꯔꯥꯅꯤ ꯅꯣꯡꯃ ꯅꯪꯁꯨ ꯏꯁꯩ ꯑꯁꯤ ꯇꯥꯈ꯭ꯔꯕꯗꯥꯏ ꯅꯪꯅ ꯃꯇꯝ ꯑꯗꯨꯗ ꯅꯪꯉꯣꯟꯗ ꯄꯥꯟꯗꯨꯅ ꯁꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯅꯠꯇ꯭ꯔꯥ ꯅꯪꯒꯤꯁꯨ ꯄꯔꯦꯡ ꯈꯔꯗꯤ ꯌꯥꯎꯕꯅꯤꯗ ꯌꯥꯎꯗ꯭ꯔꯅꯦ ꯃꯗꯨ ꯌꯥꯎꯗ꯭ꯔꯒꯕꯨ ꯑꯩꯅ ꯉꯁꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯒ ꯑꯔꯣꯏꯕ ꯆꯤꯊꯤ ꯑꯃ ꯏꯐꯝ ꯊꯣꯛꯄ꯭ꯔꯅꯦ ꯇꯧꯏꯒꯨꯝꯕꯁꯨꯡ ꯅꯤꯡꯁꯤꯡꯕꯒꯤ ꯋꯥꯔꯤ ꯑꯅꯤ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯅꯤ ꯃꯥꯟꯅꯗꯦ ꯁꯪꯈꯤꯕ ꯃꯆꯨꯒꯤ ꯃꯥꯏꯊꯣꯡ ꯊꯝꯕꯥꯜ ꯅꯪꯒꯤ ꯃꯣꯃꯣꯟ ꯇꯧꯕꯤ ꯃꯥꯏꯊꯣꯡ ꯍꯦꯛ ꯎꯏ ꯃꯪꯗ ꯎꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯀꯥꯏꯕ꯭ꯔꯅꯦ ꯑꯩꯒꯤꯗꯃꯛ ꯋꯥꯕꯤꯈꯤꯕꯤ ꯅꯪꯕꯨ ꯆꯝꯅ ꯅꯨꯡꯁꯤꯕꯒꯤ ꯅꯤꯡꯁꯤꯡꯕꯅꯤꯀꯣ ꯑꯇꯩ ꯃꯔꯝꯒꯤ ꯅꯠꯇꯦ ꯁꯨꯅꯤꯇꯥꯕꯨ ꯎꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯌꯨ ꯈꯔ
ꯑꯃꯨꯛ ꯊꯛꯆꯤꯜꯂꯒ ꯏꯊꯟꯇ ꯆꯠꯂꯨꯏ꯫ ꯌꯨ ꯊꯛꯂꯝꯗ꯭ꯔꯕꯁꯨ ꯐꯒꯗꯕꯅꯤ, ꯏꯁꯥꯅ ꯏꯁꯥꯕꯨ ꯂꯥꯡꯗ ꯊꯨꯖꯍꯟꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯃꯤꯒꯤ ꯏꯃꯨꯡꯗ, ꯑꯗꯨꯁꯨ ꯎꯀꯤꯜꯒꯤ ꯃꯌꯨꯝꯗ ꯌꯨ ꯁꯨꯡꯉꯥꯎꯒ ꯐꯨꯠ ꯐꯥꯎꯖꯤꯟꯗꯨꯅ ꯊꯧꯅꯥ ꯐꯔꯨꯏ꯫ ꯁꯨꯅꯤꯇꯥꯒꯤ ꯀꯥꯗ ꯃꯍꯥꯛ ꯃꯐꯤ ꯃꯔꯣꯜ ꯀꯣꯝꯂꯝꯃꯤ, ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯎꯕꯗꯒꯤ ꯄꯥꯈꯠꯇꯨꯅ ꯍꯧꯒꯠꯂꯛꯏ, ꯂꯥꯎꯒꯦ ꯇꯧꯏ꯫ ꯑꯩꯅ ꯃꯆꯤꯟ ꯃꯦꯜꯂꯨꯏ, ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯒ ꯋꯥꯍꯪ ꯀꯌꯥ ꯃꯊꯪ ꯁꯨꯅꯤ, ꯑꯩ ꯌꯨ ꯊꯛꯂꯦ, ꯑꯉꯥꯎꯕ ꯑꯣꯏꯔꯦ, ꯍꯥꯏꯌꯨ, ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯈꯜꯂꯤ? ꯆꯠꯂꯁꯤꯔꯥ? ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ ꯑꯩꯒꯤ ꯏꯆꯥ? ꯄꯥꯎꯈꯨꯝ ꯄꯤꯌꯨ, ꯍꯥꯏꯌꯨ, ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯔꯒ ꯃꯥꯡꯍꯜꯂꯤꯕ? ꯑꯩꯅ ꯃꯥꯒꯤ ꯃꯆꯤꯟ ꯊꯥꯗꯣꯛꯂꯦ꯫ ꯄꯥꯎꯈꯨꯝ ꯈꯨꯝꯅꯕ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯅꯤ, ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯪꯏ, ꯍꯥꯏꯌꯨ, ꯈꯨꯝꯃꯨ, ꯅꯪꯒꯤ ꯑꯔꯦꯞꯄ ꯋꯥ ꯀꯔꯤꯅꯣ? ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯅꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯀꯅꯤ꯫ ꯑꯩꯕꯨ ꯍꯥꯠꯂꯨ, ꯑꯩꯕꯨ ꯈꯧꯔꯤ ꯃꯦꯠꯂꯨ, ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯈ꯭ꯔꯦ꯫ ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ, ꯅꯁꯛ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯩ ꯍꯧꯖꯤꯛ ꯃꯤꯠ ꯄꯥꯡꯂꯦ꯫ ꯅꯨꯡꯗꯥꯡꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕꯅꯣ? ꯍꯨꯔꯥꯟꯕ? ꯅꯪꯕꯨ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯉꯣꯟꯗ ꯑꯩꯒꯤ ꯍꯛ ꯂꯩꯔꯤ꯫ ꯏꯆꯥ ꯃꯥꯡꯍꯟꯈꯤꯕꯒꯤ ꯀꯦꯁ ꯇꯧꯒꯅꯤ꯫ ꯅꯆꯥ? ꯀꯅꯥꯒꯤ? ꯅꯪꯒꯤ꯫ ꯑꯩꯅ ꯐꯥꯒꯤ ꯇꯧꯁꯤꯟꯅꯈꯤꯕꯅꯤ, ꯑꯩ ꯂꯩꯁꯥꯕꯤꯅꯤ꯫ ꯑꯗꯨꯝꯅ ꯕꯗꯅꯥꯝ ꯇꯧꯒꯅꯨ, ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯦꯗꯅ꯫ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯒꯦꯗꯣ? ꯑꯍꯤꯡꯒꯤ ꯂꯩꯁꯥꯕꯤ ꯂꯥꯎꯔꯒ ꯅꯪꯇꯒꯤ ꯕꯗꯅꯥꯝ ꯑꯣꯏꯖꯒꯅꯤ꯫ ꯂꯥꯎ, ꯂꯩꯀꯥꯏ ꯀꯛꯆꯧ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯁꯛ ꯇꯥꯛꯀꯦ꯫ ꯑꯩꯕꯨ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕ ꯇꯧꯒꯅꯨ꯫ ꯅꯪ ꯑꯣꯛꯇꯕ ꯅꯨꯄꯥꯅꯤ꯫ ꯗ꯭ꯔꯥꯏꯚꯔꯕꯨ ꯃꯤꯔꯥ? ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯅꯠꯇꯦ꯫ ꯌꯨ ꯊꯛꯆꯤꯜꯂꯒ ꯇꯧꯕ ꯉꯝꯕ ꯎꯠꯂꯒꯅꯨ, ꯂꯦꯡꯈ꯭ꯔꯣ꯫ ꯀꯔꯤ ꯗ꯭ꯔꯥꯏꯚꯔꯕꯨ ꯃꯤꯔꯥ ꯍꯥꯏꯕ? ꯑꯩꯍꯥꯛ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯈꯤ꯫ ꯑꯩꯕꯨ ꯆꯩꯌꯨ, ꯅꯪꯅ ꯗ꯭ꯔꯥꯏꯚꯔꯕꯨ ꯍꯟꯊꯅ ꯌꯦꯡꯒꯅꯨ꯫ ꯅꯪꯁꯨ ꯀꯥꯔ ꯊꯧꯕ ꯗ꯭ꯔꯥꯏꯚꯔ ꯅꯠꯇ꯭ꯔꯥ? ꯅꯨꯄꯤ ꯗ꯭ꯔꯥꯏꯚꯔꯗꯤ ꯑꯋꯣꯛꯄꯤ ꯅꯨꯄꯤꯔꯥ? ꯑꯩꯅ ꯃꯐꯝ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯈꯧꯔꯤ ꯃꯦꯠꯂꯨꯏ꯫ ꯃꯍꯥꯛꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯂꯥꯎꯈꯤ, ꯍꯣ ꯏꯃꯥ, ꯑꯩꯕꯨ ꯍꯥꯠꯂꯦ꯫ ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯅꯣꯡꯃꯩ ꯄꯥꯏꯕ ꯄꯨꯂꯤꯁ 5-6 ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯑꯩꯕꯨ ꯐꯥꯕ, ꯆꯩꯕ, ꯀꯥꯎꯕ ꯇꯧꯗꯨꯅ ꯆꯤꯡꯊꯨꯔꯦ꯫ ꯑꯩ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯑꯩ ꯍꯦꯛ ꯆꯪꯈꯤꯕ ꯎꯕꯗꯒꯤ ꯄꯥꯕꯨꯡꯅ ꯐꯣꯟ ꯇꯧꯗꯨꯅ ꯄꯨꯂꯤꯁ ꯀꯧꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯩꯅ ꯌꯨꯒꯤ ꯅꯤꯁꯥ ꯍꯟꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯃꯝꯕ ꯆꯦꯛꯄꯜ ꯃꯔꯤꯒꯤ ꯀꯥꯈꯨ ꯑꯃꯗ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯅꯤꯡꯁꯤꯡꯂꯛꯏ, ꯂꯧꯁꯤꯡ ꯂꯥꯛꯂꯦ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯥꯅꯤ꯫ ꯀꯣꯔꯠꯇ ꯑꯩꯕꯨ ꯄꯨꯊꯣꯛꯈꯤ꯫ ꯀꯦꯁ ꯀꯌꯥ ꯃꯊꯪ ꯄꯥꯟꯁꯤꯟꯗꯨꯅ ꯖꯦꯜꯒꯤ ꯄꯨꯟꯁꯤ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯕ ꯋꯥꯔꯤ ꯊꯧꯔꯥꯅꯤ ꯅꯪꯅ ꯁꯝꯊꯒꯦꯔꯥ? ꯃꯣꯡꯕꯗꯤ ꯑꯩ ꯅꯠꯇꯦ, ꯁꯨꯔꯒꯤ ꯃꯍꯨꯝꯗꯒꯤ ꯄꯥꯏꯊꯣꯛꯈ꯭ꯔꯕꯤ ꯃꯣꯡꯕꯤ ꯑꯃꯣꯝ ꯅꯪꯒꯤ ꯑꯃꯗꯤ ꯗꯤꯅꯦꯁꯀꯤ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤꯒꯤ ꯄꯣꯠꯅꯨꯡꯗ ꯃꯇꯧ ꯀꯔꯝꯅ ꯃꯣꯡꯕ ꯆꯪꯈ꯭ꯔꯤꯕ? ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯕ ꯄꯟꯗꯨꯞ꯫ ꯑꯩꯅ ꯑꯗꯨꯛ ꯂꯤꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯗꯥꯡꯗ ꯊꯃꯣꯏ ꯄꯨꯡꯀꯥꯏ ꯀꯥꯏꯈꯤꯕ ꯊꯧꯗꯣꯛ ꯑꯃꯇꯪꯗꯤ ꯇꯝꯅꯤꯡꯏ꯫ ꯑꯩꯅ ꯖꯦꯜꯗꯒꯤ ꯊꯣꯔꯛꯄ ꯅꯨꯃꯤꯠ, ꯁꯨꯅꯤꯇꯥ ꯗꯤꯅꯦꯁ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯄꯥꯎ ꯐꯪꯏ, ꯄꯥꯝꯕꯩ ꯂꯣꯏꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕ ꯊꯤꯟꯈꯤꯕ ꯑꯗꯨꯇꯪꯗꯤ ꯌꯦꯡꯅꯤꯡꯈꯤ꯫ ꯑꯩꯅ ꯃꯃꯥꯡꯉꯩ ꯃꯇꯦꯛ ꯑꯃ ꯄꯟꯈꯤꯕ ꯗꯣꯂꯥꯏ ꯀꯥꯎꯗ꯭ꯔꯤꯗꯅ ꯇꯣꯔꯕꯥꯟꯗꯒꯤ ꯕ꯭ꯔꯍ꯭ꯃꯔꯣꯗ ꯐꯥꯎꯕ ꯁꯨꯅꯤꯇꯥꯕꯨ ꯗꯣꯂꯥꯏꯗ ꯊꯤꯟꯗꯣꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯇꯞꯂꯤ ꯀꯥꯔꯗ ꯂꯨꯍꯣꯡꯕ ꯊꯤꯟꯈꯤ꯫ ꯑꯍꯤꯡꯒꯤ ꯂꯩꯁꯥꯕꯤ, ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯍꯤꯡꯒꯤ ꯀꯔꯤ ꯑꯣꯏꯔꯨꯒꯗꯧꯔꯤꯕ? ꯌꯨꯝ ꯑꯃꯒꯤ ꯂꯨꯍꯣꯡꯂꯕꯤ ꯃꯧ, ꯃꯥꯒꯤ ꯗꯣꯂꯥꯏ, ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡ, ꯈꯣꯡꯅꯥꯡ ꯕꯠ ꯃꯔꯨꯝꯗꯒꯤ ꯂꯣꯟꯅ ꯌꯦꯡꯍꯧꯏ꯫ ꯃꯤꯠꯇ ꯄꯤ ꯀꯥꯌꯕ ꯊꯃꯣꯏꯒꯤ ꯇꯦꯡꯊꯥꯈꯣꯜ ꯀꯅꯥꯅ ꯇꯥꯕꯤꯈꯤ? ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯏꯁꯩ ꯁꯛꯈꯤ꯫ ꯆꯤꯟꯅꯕꯨ ꯑꯋꯥꯕ ꯃꯇꯝꯗ ꯇꯦꯡꯊꯥꯕꯒꯤ ꯏꯁꯩ ꯁꯛꯄ ꯍꯧꯅꯕ꯭ꯔꯥ? ꯑꯗꯨ ꯇꯥꯎ ꯄꯔꯦꯡ ꯈꯔ꯫ ꯉꯁꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯉꯁꯤ ꯑꯩꯒ ꯀꯥꯏꯅꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ, ꯃꯥꯒꯤ ꯀꯨꯟꯗꯣ ꯄꯔꯦꯡ, ꯃꯥꯒꯤ ꯃꯉꯣꯟ ꯃꯤꯅꯣꯛ, ꯑꯩꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯒꯤ ꯃꯨꯔꯇꯤ ꯑꯃ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯈꯤꯕꯒꯨꯝ ꯇꯧꯈꯤ ꯃꯥꯜꯂꯦ꯫ ꯗꯣꯂꯥꯏ ꯃꯇꯨꯡꯗ ꯆꯠꯂꯤꯕꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯩꯅ ꯈꯣꯡꯅꯥꯡ ꯕꯠ ꯃꯈꯣꯡꯗꯒꯤ ꯇꯥꯝꯅ ꯎꯕꯅꯤ, ꯑꯗꯨꯒ ꯏꯁꯩ ꯁꯛꯂꯤ꯫ ꯑꯩꯗꯤ ꯆꯤꯟ ꯂꯦꯡꯈꯤꯗꯦ꯫ ꯃꯥꯒꯤ ꯅꯤꯡꯁꯤꯡ ꯋꯥꯔꯤ, ꯃꯥꯒꯤ ꯁꯔꯤ ꯋꯥꯁꯛ, ꯃꯥꯒꯤ ꯂꯧꯅꯝ ꯊꯃꯣꯏ, ꯑꯩꯒꯤ ꯀꯥꯏꯅ ꯄꯟꯊꯨꯡ꯫ ꯉꯁꯤ ꯑꯩꯒꯤ ꯃꯩꯆꯥꯛ ꯈꯥꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯗꯣꯂꯥꯏꯗꯒꯤ ꯀꯥꯔ ꯇꯣꯡꯂꯒ ꯆꯠꯈ꯭ꯔꯕꯤ ꯃꯥꯕꯨ ꯈꯣꯡꯅ ꯀꯔꯝꯅ ꯇꯥꯟꯅꯔꯨꯒꯅꯤ? ꯃꯤꯠꯌꯦꯡ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯦ꯫ ꯏꯁꯩꯒꯤ ꯑꯔꯣꯏꯕ ꯄꯔꯦꯡ ꯑꯗꯨ ꯁꯛꯅ ꯈꯣꯡꯅ ꯕꯠ ꯃꯈꯣꯡꯗ ꯅꯣꯡꯉꯥꯟꯕ ꯉꯥꯏꯈꯤꯕꯔꯥ? ꯃꯥꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ, ꯃꯥꯒꯤ ꯋꯥꯔꯣꯏ ꯄꯥꯎꯃꯦꯟ, ꯃꯥꯒꯤ ꯀꯥꯏꯅ
ꯈꯨꯗꯣꯜ ꯑꯩꯒꯤ ꯀꯥꯏꯅ ꯏꯁꯩ ꯉꯁꯤ ꯃꯥꯒꯤ ꯈꯨꯗꯣꯜ ꯇꯝꯕ ꯅꯨꯃꯤꯠꯅꯤ꯫ ꯊꯧꯔꯥꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯁꯨꯅꯤꯇꯥ ꯃꯥꯒꯤ ꯁꯨꯔꯕꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯗꯤꯅꯦꯁꯀꯤ ꯁꯨꯅꯤꯇꯥ ꯉꯁꯤꯒꯤ ꯂꯣꯟꯅꯕꯤ ꯅꯅꯥꯎꯅꯨꯄꯤ ꯃꯇꯝ ꯑꯃꯗ ꯁꯨꯔꯒꯤ ꯁꯨ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯉꯣꯟꯗ ꯑꯩꯅ ꯅꯪꯕꯨ ꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯨ ꯆꯤꯡꯅꯍꯜꯂꯒ ꯑꯍꯤꯡꯒꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯋꯥꯔꯤꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯃꯁꯛ ꯇꯥꯛꯅꯤꯡꯈꯤꯗꯦ꯫ ꯗꯤꯅꯦꯁꯅ ꯁꯨꯅꯤꯇꯥ ꯂꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯏꯅꯦꯁꯤꯒꯤ ꯃꯅꯥꯛꯇ ꯊꯝꯖꯤꯜꯂꯒ ꯂꯃꯟ ꯈꯨꯝꯈꯤꯕ ꯅꯠꯇꯦ꯫ ꯊꯧꯗꯣꯛꯅ ꯆꯥꯟꯅꯔꯨꯕꯗꯒꯤ ꯅꯪꯕꯨ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯅꯪꯅ ꯆꯪꯐꯝ ꯂꯩꯇꯕꯗꯒꯤ ꯑꯇꯤꯊꯤ ꯑꯣꯏꯗꯨꯅ ꯏꯅꯦꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕꯅꯤ ꯅꯠꯇ꯭ꯔꯅꯦ? ꯑꯩꯅ ꯂꯥꯟꯈꯤꯕ ꯂꯩꯔꯕꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯍꯪ ꯑꯃꯗꯤ ꯅꯍꯥꯛ ꯈꯨꯝꯃꯨ꯫ ꯅꯪꯒꯤ ꯍꯛꯆꯥꯡꯒꯤ ꯏ ꯃꯔꯤꯛ ꯈꯔ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯅꯣꯡꯃ ꯅꯪꯅ ꯐꯅꯦꯛ ꯂꯣꯟꯅꯕ ꯌꯦꯇꯨꯝꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯏ ꯊꯣꯛꯈꯤꯕꯗꯣ ꯑꯩꯅ ꯅꯪꯒꯤ ꯈꯨꯗꯣꯝꯕꯤ ꯆꯨꯞꯇꯨꯅ ꯏ ꯆꯤꯡꯈꯤ꯫ ꯆꯤꯟꯗꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈꯤꯕ ꯏ ꯃꯔꯤꯛ ꯈꯔ ꯑꯗꯨ ꯉꯁꯤꯁꯨ ꯑꯩꯒꯤ ꯁꯣꯟꯊꯔꯕ ꯏ ꯃꯔꯛꯇ ꯆꯦꯜꯂꯤ꯫ ꯃꯗꯨꯅ ꯊꯧꯅꯥ ꯄꯤꯔꯤ, ꯅꯪꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯤ, ꯅꯪꯒꯤ ꯑꯩꯒꯤ ꯂꯩꯅꯈꯤꯕ ꯏꯒꯤ ꯃꯔꯤ ꯀꯔꯝꯕ ꯃꯔꯤꯅꯣ? ꯋꯥꯍꯪ ꯑꯃꯁꯨ ꯂꯩꯔꯤ꯫ ꯅꯍꯥꯛ ꯑꯩꯒꯤ ꯂꯨꯅ ꯇꯤꯟꯅꯈꯤꯕ ꯕꯥꯃꯣꯟ ꯏꯕꯣꯝꯆꯥꯒꯤ ꯁꯥꯒꯩꯒꯤ ꯃꯆꯜꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯑꯩꯒ ꯀꯔꯤ ꯑꯣꯏꯕ ꯌꯥꯏ? ꯑꯔꯣꯏꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯔꯣꯏꯕ ꯋꯥꯍꯪ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯩꯒꯤ ꯏꯅꯦꯁꯤ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄꯤ ꯅꯃꯥꯅꯤ ꯍꯥꯏꯕ ꯈꯪꯅꯔꯦꯗꯅ? ꯏꯅꯦꯁꯤ ꯑꯗꯨ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯅꯦꯝꯕꯣꯛꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒ ꯑꯩꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯀꯔꯤꯅꯣ? ꯑꯗꯨꯒ ꯅꯍꯥꯛꯁꯦ ꯃꯇꯦꯛ ꯈꯔ ꯑꯩꯒ ꯃꯔꯨꯞ ꯑꯣꯏꯔꯝꯕ, ꯍꯧꯖꯤꯛꯅ ꯌꯦꯛꯅꯕ ꯑꯣꯏꯈ꯭ꯔꯕ ꯗꯤꯅꯦꯁ ꯕꯥꯕꯨꯒꯤ ꯈꯥꯏꯅꯔꯕꯤ ꯅꯨꯄꯤꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯌꯦꯡꯒꯗꯕ ꯃꯤꯠꯌꯦꯡꯅ ꯀꯔꯤꯅꯣ? ꯗꯤꯅꯦꯁꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯆꯥꯕꯨ ꯃꯥꯒꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯁꯛ ꯈꯪꯈꯤꯗ꯭ꯔꯕꯤ ꯅꯆꯥꯅꯨꯄꯤ ꯕꯦꯕꯤꯒꯤ ꯋꯥꯍꯪ꯫ ꯏꯅꯦꯁꯤꯅ ꯅꯪꯕꯨ ꯃꯤꯃꯥꯡꯗ ꯏꯀꯥꯏꯕ ꯉꯥꯛꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯃꯤꯡ ꯋꯥꯏꯕꯤꯈꯤ꯫ ꯍꯧꯖꯤꯛ ꯃꯄꯥꯟꯊꯣꯡꯗ ꯑꯁꯥꯕ ꯃꯄꯥ ꯑꯃꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯃꯗꯤ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯀꯔꯤꯅꯣ? ꯍꯦ ꯀꯣꯆꯤ ꯃꯄꯤ, ꯅꯪꯒꯤ ꯑꯁꯨꯛ ꯂꯨꯔꯕ ꯋꯥꯍꯪ ꯃꯌꯥꯝ ꯑꯁꯦ ꯈꯨꯝꯕꯗ ꯋꯥꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯨꯝꯕꯤ ꯑꯄꯪꯕꯤ ꯑꯃꯅ ꯃꯇꯧ ꯀꯔꯝꯅ ꯈꯨꯝꯕ ꯉꯝꯒꯅꯤ? ꯅꯨꯡꯁꯤꯕꯒꯤ ꯃꯈꯜ ꯃꯊꯦꯜ, ꯃꯃꯥꯒꯤ, ꯃꯆꯦꯒꯤ, ꯃꯆꯜꯒꯤ, ꯃꯔꯨꯞ ꯑꯋꯣꯏꯕꯒꯤ, ꯇꯥꯂꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯛꯂꯣꯟ ꯑꯗꯨ, ꯂꯝꯌꯧꯔꯕ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯁꯤꯡ ꯑꯗꯨ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯆꯦꯜꯂꯤ ꯅꯠꯇ꯭ꯔꯅꯦ? ꯃꯁꯤꯗꯪ ꯈꯨꯝꯕ ꯑꯁꯤꯅ ꯄꯦꯟꯗ꯭ꯔꯕꯔꯥ? ꯅꯨꯡꯁꯤꯕꯒꯤ ꯇꯣꯉꯥꯟꯕ ꯃꯁꯛꯂꯣꯟ ꯃꯔꯛ ꯑꯁꯤꯗ ꯑꯍꯤꯡꯒꯤ ꯑꯃꯗꯤ ꯄꯨꯟꯁꯤ ꯒꯥꯔꯤꯅ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯅꯉꯣꯟꯗꯕꯨ ꯁꯅꯥꯒꯤ ꯎꯔꯤꯅ ꯇꯥꯟꯅꯔꯒ ꯀꯝꯗꯧꯅ ꯌꯦꯠꯄ ꯉꯝꯒꯅꯤ?